ngasi numida waram phongkhiba tongan manipuri sipungsing amasung thokiba thawdo wathokisingdagi maroibi ipausing miyamna thamjagi ahanbada kanglaipak ki maira news tagi lakusaraga BJP manungda karigumba hiram amatada mot khenaba laite Samit Patrana Impal lakhibadi PM gi samasuba man ki bat mapung phana pangtoknabani Chief Minister Party manungda karigumba hiram amatagi mot khenabigi wapum laite party asigi North East in charge Dr. Samit Patrana Impal lakhibadi Prime Minister Narendra Modi gi samasuba man ki bat mapung phana pangtoknabani haina Chief Minister N Biren phungdokre wapam singa sigi Impal Unity Part chuthekta leba party asigi thambal sangnenda BJP gi North East State in charge Dr. Samit Patra yauna pangtokiba BJP State Union ki President Esada wakok thongbu lusingbasing minister singa mati MLA singi mifam loiraba matungda paumi singna hangbu wangi pakum piradun haikibani Chief Minister na makha taradun hai laklibe April kuntra sida malem pumbada power Prime Minister Narendra Modi gi man ki baat samasuba episode barat pumbada paksana pangtokadori State asida su bud khudimakta mi samadagi tadana sarugyadana thoramasi pangtokani loinana state level oina loktakta Union Minister Bhupendra Yadav yauraga pangtokani Manipur gi miyamna man ki baat asi radio natragana TV da sungsoi soidana tabiyu haina su miyamna appeal toki panba yabri numinini gi khongsata lakhiba BJP gi North East in charge Samit Patrana ngarang Impal thunglaba matung Manipur gi Governor Susri Anusuya Uikega unaki unabadu da hausi state asida oiri political gi phibam yauna atai sakpa thorangi makhada wapong kya khanaki Samit Patrana ngarang athengba BJP Manipur Pradesh ki office bearer sing district president sing yauna pangthokpa mi phamamada sargaki ngasi BJP gi North East in charge Dr. Samit Patrana mi phama puoiduna party asigi thambal sangnenda party asigi MLA minister amadi makok thongbu lusingbusing gi weba mi phama pangthoki mi phamaduna Malem Sinba Sandokaduriba Prime Minister Narendra Modi gi samasuba man ki baat thoram gi sem saribisingi matangda khanaki mipamadu pangthokthringai mangoinana ngasi ayuk Dr. Samit Patrana BJP Manipur Pradesh ki President Esada Chief Minister N Biren amadi party ki makok thongbu lusingbusing loinana kunung mamangda leiba Sri Sri Govindaji Temple satuna lai khurumki samasuba man ki baat thoram Sandoknaba sem sabigi saruk ama oina Samit Patrana BJP Manipur Pradesh ki thambal sanglen mamangda yek diba party sigi symbol oidiba thambal marka masu mamin sangki tungna Chief Minister N Biren yauna party sigi MLA minister amasu makok thongbo official single loinana hana party sigi president oiramba Padma Shri awardee thanawjum saubada asam khudol pot pidun ikai khunubotki loinana lakribi April kuntrada loktak part state ki thangta pangthokkodoriba Prime Minister Narendra Modi gi samasuba man ki baat thoramda sarugyanaba baton khushina khensu pausna makhatan su palakli atop pawmana ST demand maram sadan uhanba mitai singbu karam sauba tahanba lebak thibani ST DCM High Court na pikiba judgment adubu mayokta hanadagi ST phangduna leiraba asum UNC amadi single loop single loinana hill area committee na mitaibu karam sauba hoin uhanba loinana ST demand si maram sadan uhanba si lebak thibani haina schedule tribe demand committee ST DCM gi mekedi gi phangdorakli ngasi Manipur press cup ta pangthokiba pawgi mifum amada ST DCM gi president yumnam Diras na hai ST demand toriba si maru oina tamda khundari mitai maitai bu constitution gi ngaklo phangna bi damaktani kota pambagi nati single loop singna mitai di hanadagi general OBC amadi AC phanglabanina constitution gi ngaklo leirabani haibisi maram sadi mitai singna pamjari badi ST status phangduna tampaki mafam singasi ningthina ngak senjabaduni Stelangana Center the Mitai Maitai ST lista Salana recommendation si Thana High Court of Manipur na Piriba Sayol Mari Havidi Me Kun Power Karigumba Kongzang Amata Sangshaloi Adobo Karigumba Piriba Matamasi Pawaki Manungda Stelangana recommendation Thada Vatara STDCM na Makal Makaki Akan Makongzang Sangshanganaki Nakalamaram the Hanak Manipur High Court na Mitai Maitai Indian Constitution Schedule Trap ST lista Salana Navigi Kongtang Oina STDCM na Taliba Dimana si Asumamadi legitimacy Masakang Biduna Taki businessmen asida immigrants oiriba sin kuki miyam yaning the oliba sida yellow furup ama oina naga miyam gi mud siliba lupsingna yausilakpa si nuaita phaw hen all meitei council na pian phongdorakli WMC gi general secretary yambem arun mitei na thadorak pasiol amana haidibidi Isterasigi yellow furup oina immigrants oiriba furup singa satminaduna
yellow furup ama oina laiminariba mitei furup asigi mayokta lakpa si puari amasu lehoragani yellow furup ama oiriba nagana karigumba mitei maitai na est list sankiba tarabadi makogi lam thaba institution singi reservation amasum atai kanabasing munkhrakani haina kiri adubu WMC na naga furup asita thajaba thamliba amadi yengliba miyang asi immigrants furup singna thamliba thajaba amadi miyenga yamna khene haujuk yamna maru oiriba yellow furup punsinduna high court na takiba judgment adugi matungina state lengak taksinduna taliba demand si phangna bonabani chol asina makha taribati haujukti hiram asida akanba pressure kya pirabasu kanaba lairoi maramdi masida mitei singi hingbigi wonga ma yauri Eikhoi masilgi marakta issue kya marum lairamba yae dubu issue sing asi phaminaduna logical oiba waroisin ama purakpa ngamani loinana manipur lengan asu akiba yaudana amadi misang mikhai naidana thabak tawri haiden su pausna makhatana su phungdorakli atopa pawmadana wakat mi pham satakre Thamaiban hizam diwal lekai singnanga aiba mongda thawri yanuna siram kiba laisram divya mi sida sienari bama ki mungunungi miyoi sing matakta athubu matamda akko sairak pi waina ngasisu Thamaiban DM College gate wakat mi pham satakre nupi samas thanelamadi ima khontokanbi Nishaban Maira Pai bin Sinduna Satakibu wakat mi pamadurat nupi hatpa Rocky miam khangna sairak pi wamadi Divya hatpa imung manung akko sairak pi waina thabu plate card sing sijanaki Khongjang adu saruk yaki nupi samas secretary M ebiyai manhai lamdam asida nupi hatpagi thaudok masing thiba ngamdana thokle adubu ngasi phawba senari ba miyoi sing sibagi sarak pidri asiguma nupi gi mayok satakhiba miyoi miyot minai asi matungna thoktana ba divya hatpa senaba sing sibagi sarak pi yoi khi amaromdana MPS grade 2 officer taragamari grade 1 promotion pikre Manipur ki governor na thokpa order amagi matungina MPS grade 2 officer taragamari grade 1 promotion pikre Manipur lenga ki department personal and administrative reforms personal division ki deputy secretary Zori Sang Thadorakpa Sirolamagi matungina haidibadi haukibi April anida phangkiba selection committee gi mipamamadi Manipur Police Service Rule 1965 ki Rule 29 matungina Manipur ki governor na order ma thoktuna MPS grade 2 officer taragamari SC grade 1 da merit list ki matungina promotion pikre MPS grade 1 promotion pikre officer singa dudi Thongthang Malnun W Ishorsandra N Romi TS Samna Ana Kaising Baraising Tangkulamasum M Bimon Chandra L Harendra Orazen CS Zugin Piangkhan Muans L Saimang Khongsai Case James Simthers L Kunjesur Sarmamadi Y Kishore San Maitini Loinano officers in a sigi transfer amadi posting order atin mamatam gi manungda tokaina thoklagani hanin susirul adu supali amaromdana desamna sinba postgraduate tamgaduriba mahiroi singi akanaba coaching class hawdokre desamna sei kudingi sinduna lakpa special coaching class ay sigi oina desam maya loisangi president secretary amadi Manipur University Council gi president na mayai tangwa lawduna Johnston Higher Secondary School ngasi ayukung tarukta matamna asama thoram amaga loinana hawdokre ngasi coaching hawdokhiba aduga mari lena desam maya loisangi laisangthem lamyan bana coaching asi karigi pangthoklibano haibigi nunggi oiba wakhalon kaya marik sumna mahiroi singa thamki ngasidagi horibu coaching asi subject kunthra romni masida subject tara romgi class ngasidagi hauki what horibu subject singa sisu atubu matamda horagani maramduna PG thagadoribu mahiroi singna desam maya loisang oiriba Kokaithel Junior High School amadi district singi office tagi form lowa amadi thajinbagi khudong saba lagini coaching tawfam oiriba Johnston Higher Secondary School ayupung manga dagi teret phawbagi manungda laktuna form lobu loinana coaching asida yauduna awangba thaki mahisang singda tamduna khunai sigi maru sangba mi ama oibiwai ki ningsing be hairibu coaching asi lisang sina sahi tararom desamna sinduna lakibani loinana haukiba sai English singani ge kungani thudigi common university entrance test CUET hydro National Testing Agency NTA na lauraga pangthokpa horakibani maram aduna handak sahi su lakaduriba June manga dagi pangthoklagani hairakpa laire maram asina postgraduate tamgaduriba mahiroi singna coaching asida yauduna hena khudong saba lawbugo loinana mapung phanbi wairi amaromdana more turel wangmagi thongkhad nupa ama siduna leiramle ngasi ayuk more police station dagi meter sani ge kullom satlaga leiba more turel wangma thongi makhada nupa ama singnani aiba mongda siduna leirambadagi more police laktuna nupa du yasi baksang da lokal aba matung more hospital postmortem gi damak thamkhraidi
ngasi ayuk more turel wangmagi kongkhad sidun leramba nupa dugi maming saimin thang lupeng sai kungni thu apakpa selel kawi more kanan beng dagi ni haiba masakhang mangkre imung munung ni phangwa pawgi matung in hairi bidi laikhidraba saimin thang lupeng ngarang numidang pung nipalum tabada mayum dagi thoki badigi thiba khangnan lerakibani ma kanagu mami amataga yekna bathamba mi nate ma aksiri haibigi paw singa si ayuk khangmang kibani mana tongkiba sendal adu thong mathak taadun leramba thengnarakpadigi thong makhara kumduna yenglubu matamda ma ke asibak sang adu phangmang kibani hairiba thong si more bazar amasum kanan bank sabang phai amasum es molzol kultab lambi daleba thong amani laikhidraba saimin thang lupeng kanana karigidam khalam libano haiba sapsana khamngamdri mahangna sidunu leram liba thong adu I taiba thengnarakpaga loinana ma ki makhod oi thangba khudang teknamki loinana masada phukibagi takphum kya su leramba thenaki loinana misi esi gu mari leina more police station case mana khatre amaramda saimin thangi misi esi gu mari leina ngasi athubagi oina more da leiba cookie CSO singi mipum ama pangthoktuna joint action committee JSC against the death of saimin thang lupeng haiba JSC semkhibaga loinana laingakna miar asita sienriba miyesing athubu matamda father logeba thabuk lakhataba tarabadi April kunganipan ayuk pung taruk tagi bangi khongjang sangsilagani haina JSC na lauthokre JSC gi mekedi gi phongdo khibda laikhidraba saimin thang lupeng asi masakhangdaba miyoi singna hat poiramgani haibgi singna bale adubu misi esi ga mari leina kanglu masel gi marakta nungsinadana ba aranwa pauk sandokpi ganu hainasu appeal tawri amaromdana India gi ningkha tambabu singnai haibgi maralda PLA gi kadar ahum yawna miyoi manga NIA special court Guwahati na conviction pikre National Investigation Agency NIA Code Guwahati English ngani taraga mathoida aina thingkrab lahulu People's Liberation Army PLA amasum CPI Maoisna criminals conspiracy tawduna India gi sovereignty unity integrity amasum security da threat tawi habiki maral da miyoi manga conviction pikre conviction pikraba miyoi manga dugi manungda ahumdi Manipur gi lahulu People's Liberation Army PLA gi kadani aduga miyoi eduna Communist Party of India Maoist kadar sing hari court asina conviction pikraba PLA gi kadar ahum adudi and Dilip Singha Elias Wangba Sanjam Biren Singha Elias S Babu Singha Anol Singhani aduga CPI Maoist kadar ani eduna Indranil Sanda Elias Ras amadi Amit Bagasi Elias Amitabni Makhoi singa si IPC ki section 121 amadi UA clause PA ki section 18A amadi 39 gi makhara court asina conviction pi khibani amasum official oiba record ki matung inadi NIA na kumza English ngani ga taraga mathoi gi July amada lahulu PLA na India leba si mapangal swand hanana CPI Maoist ka laktuna duna lalong kya sathare habigi pau phangmodigi su moto case oina lakatuna thibu humbagi thapak satharakpa horakhibani NIA gi investigation adu CPI Maoist ki lusingba singa si PLA gi proposal adu ayaba piduna PLA na taliba Manipur state India dagi tokhai tadun ningdam leba ama siamnaba lalongda mateng pangki haba khangmamki India gi mathakta lan sanction minanaba hotnai haina maral siri NIA gi investigation gi matuinadi PLA na makhoi gi relation office ama Kolkata da hangduna RPF PLA amasum CPI Maoist ku lusing musinga wa tana pamsimki madura lup ani sigi lusing musinga Kolkata da hangliba relation office asi India gi mathakta lan sathanaba lalong kya yanaba meeting singju phangki haba khangmangam khari NIA gi investigation report ki matungina lup ani gi lusing musingna mifam kya phaminaraba matungda Jharkhand RPF PLA gi instructor singna CPI Maoist ki kadar singna military training su pi khari report asina makhatana hairibadi RPF PLA gi self stat president ayaba piduna CPI Maoist ki general secretary na makhoi gi kadar singaloina kumza English singani ga taragi April tarukta service kata security force singi mathakta attack sathaduna CRPF personnel humdraga rom hat khari amasum PLA na CPI Maoist logistic support piduna Maoist ki kadar singama PLA ga toina email pau phaunaduna makhoi gi wakhulun sing exchange tawna khena su NIA gi investigation report adu da pali
NIA na makhoi gi investigation asida phangba findings singi matungina kumja English singani ga taraga ni thoi ki me kun ga matui November taraga taru amasung kumja English singani ga taraga mari gi July kuntra ga matui da Guwahati da leiba NIA gi special court charge singna ki hairiba court asina matam sana case hearing sataraba matung ngarang hairiba miyoi singasi conviction pi khibani hanisu pawsna makhatana supalakli Makasa tarakpo na to papawna mit udraba imung amagi miyoi manga da LMG na siala madi sana thana ba mating pangre imung amagi miyoi taret leibagi manungda miyoi manga mit udaba na maram oiraga yamna wan hingliba nungoi awang lekai da leiba sarak haibam Manipur gi imungda light minded group LMG Manipur na sinduna group asigi advisory board members oiriba Cancer survivor KK wahengmamgi mapuk numi ka mari lainana sel oina lupa lising taraga mangarunggi nong mada sang nabi yadra basana thana ba madi sel oina lupa lising manga tengbang dun imung asigi awaba da sarga kre KK wahengmamgi mapuk numi thoram pang thoki bagal loinana imung asigi miyo ama minister and Biren dusung lenga sina sana thaba ama PVO haini LMG Manipur lenga ki puning singsilakli tengbang PBG khongser adu group asigi secretary Ojit Surakhaivam publicity secretary Rakesh Naurem Media partner oiriba Singjamai 360 gi admins Ajit Hongam amasung Manglem Waikhom P Rajendro Surendro Ningombam Pukrambam Sarat Dr Maibam Itin Salam Ongbi Bajani Nongthambam Pinarani Purailatpam Dibikarani amasung Bobo Kuntrakpam Dr Inauba Numaithem Boynau Maibam Thonawzum Johnson Khoimu Keni Wehengbam amadi Okram Yohen sing group asigi maruaiba member kya saryakhiari Makasa tarakpo ina to papawmana Saijakpa naba volcano advisor committee gi member oina khalakle Saijakpa Samaralapun naba Sandra Sharma Saijakpa naba volcano Sanginatak Academy North East Center Guwahati masum Sanginatak Academy North East Documentary Center Agartala gi advisor committee gi member oina khalakle Makoi advisor committee gi member khalakibasi academy si gi hokiba English ngani ga kungani thugi November tang ni panda phamkiba general council gi mifamna nominate takhi Advisory Committee asi sahi mangagi matamni member oiringai committee gi meeting gi damak aeroplane gi expenditure pubugo loinana DA su academy asi gi name gi matungina phangani haina su loidana academy asi na pugoni hari naba bol keno thangmaiban laurungpur laikai degini ma ki haukiba punsi saijakpa ama oina miyam gi thabak torakpa loidana Manipur gi singtam gi culture sakhona ba honarakpa draki issue sing gi matangna thaudang kya yarakpa miyoini haujima Manipur gi ariba Saijakpa Loop Ruparak RR gi president oidiyari Makasa tharakpo oina kangla pawdi ge topa pawm education department angang singi syllabus ta maitai pangal haurak lon gi wari hapiu committee maidingu khagem haktak gi lamdam sida khunda laita dun leiraba maitai pangal asi matamadur lakhiba musliman singadu maramda halanbagi mahutta ningthauna matamdagi maitai sanu ningol singamadi yumnak sagai piduna khunda laita dun lehankhibani Maitai nupi singi iga Musliman singi iga amat oina punduna sadang nauda khraba sing adubu maitai pangal haina ngasi phawba furup kya ga loinana hingminaduna lakliba maipak ningthau committee na thadorakpa siol amana khangalakli siol sinam khataraduna ningthau gi matamdagi hauna maitai pangal singasi ningthau gi mateng pangduna laingak lon la namadi lausingi lamdasu anabu makhal gi lau pathap kya pithokduna Pauthok chathok marang kaina puthokpada asawa thaudang lauduna lakliba maitai pangal singasi lamdamasigi leibak lehauda sosinaduna ningthauna pipa lamdamasigi yumnak sagai gi loinana wangang sanga phijet sakset mingau sanabi madi yumsa kaisa khudimak maitai singa amat oina laiminarakibani asiguma thaudok singa sina maram oiraga maitai amadi maitai pangal singa lainariba mari asi punamakna khangminabagi tangai phataba oirakpana maram oiraga Manipur education department amadi Manipur government ani gi pungning singsiladuna angang singi syllabus ta maitai pangal gi haurak lon haptuna haurak liba mairoi singda tambiduna furup khudimakna punna khangminabagi mathau tai haina su phungdorakli Loisilak po na tendak na to papom lengang na athubana miyeng sangna border hangdopiu tombi Shiva Sena Manipur State Unique President M Tombi na haikre Manipur gi Governor Anusuya Uike na ngarang mori resatuna border pillar 78 79 80 gi phibam bu yengsin kiba si thagani ngani wafam sing asi babu prada le party si office nam Shiva Sena yaroklaba miyoi sing harau tiam opgi thoramda magna phongdo khibani magna makha taraduna ngasidagi sai kun gi mamang gi border pillar gi sai na duna lakiba du handaki anuba governor na
masamak hakthengna chatuna yengsinkiba asina ngangphoi gi chenabasi loisinbada mating oigani khadi hauju border sing thingjinba asina lalon itik tawgi khudongsa kya mayukna duna lairi masisu laingakna athubada miyeng changnuna border hangdok piaiki ngasi sibi senad nawna yorakraba miyoi singa dudi manmit arora mahendro ko jens Bopati Devi, Irom Shyama Madi, Ketrimim Ongbi, Mangitomi Devi Nehari, Nasinau Yorokraba, Manpitna, Bazar or Community Chairman or in a Hapre, Aduga, Irom Shyam Impal Iski President or in a Hapre Swadi. Ado House good in the Miam Paus to Matasha, Lushinja Games, Miam Punano Bob did Naminasi.